ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯑꯦ ꯀꯣ ꯃꯗꯨꯒꯤ ꯃꯌꯥꯝ ꯍꯥꯡꯇꯣꯛꯑ ꯌꯦꯡꯉꯁꯤ ꯑꯗꯣ ꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯣꯏꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏꯒꯤ VideoBuddy ꯑꯅ ꯑꯃꯈꯛ ꯂꯩꯕꯅꯤꯀꯣ VideoBuddy ꯑꯅ ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯗꯨꯒꯤ VideoBuddy ꯗꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯂꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯁꯤꯒꯤ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯃꯗꯨꯗꯤ ꯄꯩꯁꯥꯗꯣ ꯇꯥꯟꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯒꯦ ꯀꯃꯥꯏꯅ ꯇꯧ ꯇꯥꯟꯕꯅꯤ ꯑꯗꯣ ꯅꯤꯌꯣꯝꯗꯣ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦꯀꯣ ꯑꯗꯨꯗꯣ ꯆꯪꯉꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯂꯤꯡꯗꯣ ꯅꯝꯖꯜꯂꯣ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯑꯗꯨꯒ 50 ꯆꯪꯕꯅꯤ ꯂꯨꯄꯥ 50ꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯟꯖ ꯇꯧꯔ ꯃꯥꯜꯂꯦꯀꯣ ꯑꯩꯗꯤ ꯈꯔ ꯀꯨꯏꯔꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯇꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯅꯃꯥꯟꯅꯕꯗ ꯁꯦꯌꯔ ꯇꯧꯒꯗꯕ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ ꯅꯪꯅ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ ꯌꯥꯎꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯎꯍꯜꯂꯀꯥꯟꯗ ꯑꯗꯨ ꯅꯉꯣꯟꯗ ꯄꯩꯁꯥ ꯐꯪꯒꯅꯤ ꯄꯩꯁꯥ ꯄꯣꯏꯟ ꯐꯪꯗꯣꯏꯅꯤ ꯄꯣꯏꯟ ꯐꯪꯕ ꯀꯥꯟꯗ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯏꯟꯇꯨꯗꯒꯤ ꯄꯣꯏꯟ 100ꯅ ꯂꯨꯄꯥ 1 ꯁꯥꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ VideoBuddy ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨꯗ ꯁꯦꯌꯔ ꯇꯧꯕ ꯑꯗꯨ ꯇꯥꯛꯁ ꯃꯤ ꯌꯥꯝꯅ ꯍꯥꯞꯄꯤꯒꯦ ꯀꯥꯟꯅꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯕ ꯌꯥꯏꯀꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯪꯉꯤ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦ ꯑꯗꯣ ꯄꯩꯁꯥ ꯐꯪꯕ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯆꯪꯕ ꯂꯦꯞꯀꯅꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯚꯤꯗꯤꯑꯣ 9ꯃꯨꯛ 5 ꯚꯤꯗꯤꯑꯣ 5 ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯈꯨꯗꯤꯡꯒꯤ ꯄꯣꯏꯟꯁꯨ ꯑꯗꯨꯝ ꯀꯥꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯇꯦꯟꯕꯅꯤ ꯃꯣꯏꯗꯨꯗ ꯌꯥꯎꯔꯛꯀꯅꯤ ꯚꯤꯗꯤꯑꯣ ꯑꯇꯦꯟ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨ ꯀꯥꯟꯅꯕꯅꯤ ꯑꯗꯨꯒ MC ꯕ꯭ꯔꯥꯎꯁꯔꯅ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯄꯩꯁꯥ ꯇꯥꯟꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄꯒꯤ ꯇꯥꯟꯒꯗꯕ ꯑꯇꯣꯞꯄꯩꯗꯤ ꯌꯥꯗꯦ ꯐꯣꯟ ꯔꯤꯆꯥꯔꯖꯇꯪ ꯍꯥꯞꯄꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯄꯣꯏꯟ ꯌꯥꯝ ꯌꯥꯝꯃꯤ ꯀꯣ ꯑꯗꯨ ꯄꯩꯁꯥ ꯄꯣꯏꯟꯗꯤ ꯃꯥꯅ ꯖꯔ ꯀꯥꯟꯕ ꯌꯥꯝꯕꯅꯦ ꯑꯗꯣ ꯄꯣꯏꯟꯗꯤ ꯃꯥ ꯌꯥꯝ ꯌꯥꯝꯃꯦ ꯂꯥꯛ 3-7 ꯑꯣꯏꯃꯦ ꯂꯥꯛ 3 ꯌꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯔꯤꯆꯥꯔꯖꯇꯣ ꯍꯥꯟꯗꯦꯕ ꯊꯥ ꯑꯃꯒꯤ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯑꯗꯨꯁꯨ ꯑꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯒꯤ ꯂꯤꯡꯁꯤꯗ ꯍꯥꯞꯄꯔꯣꯏꯒꯦ ꯃꯊꯪꯒꯤ ꯑꯩꯅ VideoBuddy ꯑꯅ ꯁꯦꯝꯃꯛꯄꯗꯣ ꯑꯗꯨꯒꯤ ꯂꯤꯡꯗꯨꯒꯤ ꯃꯈꯥꯗ ꯍꯥꯞꯄꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤ VideoBuddy ꯂꯤꯡꯗꯣ ꯃꯈꯥꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗ ꯃꯣꯏꯅ ꯌꯥꯝꯅ ꯑꯗꯨ ꯆꯪꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯔꯣ ꯑꯗꯣ ꯍꯩꯇꯕ ꯀꯥꯡꯕꯨ ꯑꯩ ꯀꯃꯦꯟ ꯄꯤꯔꯣ ꯑꯗꯣ ꯃꯊꯪꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯑꯩ ꯄꯣꯠ ꯆꯠꯁꯤ ꯌꯦꯡꯉꯁꯤ ꯁꯤ ꯍꯥꯡꯇꯣꯛꯑꯒ ꯁꯤ ꯌꯦꯡꯁꯤ ꯃꯁꯤꯗꯗꯤ ꯀꯩꯝ ꯊꯥꯗ꯭ꯔꯦ ꯍꯥꯡꯇꯣꯛꯑ ꯌꯦꯡꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯍꯥꯡꯇꯣꯛꯑ ꯌꯦꯡꯊꯔꯁꯤ ꯀꯩꯅꯣꯁꯤꯗ ꯁꯤꯁꯦ ꯆꯥꯔꯖ ꯇꯧꯒꯗꯕꯁꯤꯗ ꯃꯣꯏ ꯄꯦꯛꯁꯦ ꯀꯥꯏꯔꯒꯗꯤ ꯄꯤꯔꯛꯄꯗꯣ ꯄꯣꯠꯇꯤ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯐꯥꯕꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯐꯥꯕꯅꯣ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯀꯜꯗ ꯍꯥꯞꯄꯒꯤ ꯂꯥꯏꯟꯅꯤ ꯁꯤꯗ ꯑꯣꯟ ꯑꯣꯐ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯖ ꯇꯧꯁꯜꯂꯒ ꯁꯤꯁꯦ ꯁꯥꯏꯀꯜꯗ ꯍꯥꯞꯄꯒꯤ ꯂꯥꯏꯠꯅꯤ ꯁꯥꯏꯀꯜꯒꯤꯅꯤ ꯃꯌꯥꯝꯅ ꯁꯤ ꯄꯥꯝꯕꯤꯕ ꯀꯛꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯩꯅ ꯅꯤꯌꯣꯝꯗꯣ ꯇꯥꯛꯂꯛꯀꯦ ꯑꯗꯨꯒ ꯀꯛꯄꯤꯌꯨ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨ ꯁꯤꯁꯤꯅ ꯂꯥꯏꯠꯅꯤ ꯂꯥꯏꯠꯁꯤ ꯀꯌꯥ ꯉꯥꯜꯂꯦꯗꯩ ꯁꯤꯅ ꯂꯥꯏꯠ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯟ ꯁꯥꯎꯟ ꯁꯤꯗꯒꯤ ꯂꯥꯛꯏ ꯁꯥꯎꯟꯁꯦ ꯌꯥꯝꯁꯤ ꯀꯛꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯗꯨꯝ ꯃꯈꯥꯗ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯀꯛꯄꯤꯌꯨ ꯁꯥꯏꯀꯜ ꯂꯩꯕ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒ ꯀꯛꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯃꯌꯥꯝ ꯀꯛꯄꯤꯔꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯁꯤꯅ 56 ꯑꯣꯐꯔ ꯂꯩꯉꯩꯗ ꯀꯛꯄꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯠ ꯀꯛꯄ ꯃꯇꯝꯗ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯍꯥꯏꯁꯦ lista056 ꯍꯥꯏ rechargeable bike horn and light ꯍꯣꯔꯟꯒ ꯂꯥꯏꯠꯀꯅꯤꯀꯣ ꯑꯗꯨ ꯃꯤꯌꯥꯝꯁꯤꯅ ꯍꯦꯟ ꯀꯛꯄ ꯃꯇꯝꯗ ꯍꯣꯔꯟ ꯂꯥꯏꯠꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯣꯔꯟꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯣꯕ ꯃꯆꯨꯗꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯑꯗꯣ ꯁꯤꯗꯗꯤ ꯕ꯭ꯂꯨ ꯑꯣꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯁꯤꯗ ꯆꯪꯉꯒꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯍꯥꯟꯅꯗꯤ ꯁꯤ ꯃꯃꯤꯡ ꯀꯣꯄꯤ ꯇꯧꯔꯣ ꯂꯤꯁꯇꯥ ꯍꯥꯏꯔꯒ ꯁꯤ ꯃꯃꯤꯡ rechargeable bike horn with ꯁꯤ ꯊꯥꯔꯒ ꯌꯦꯡꯕꯤꯔꯣ ꯀꯛꯄꯤꯔꯣ ꯑꯗꯨꯝ ꯑꯗꯨꯒ
sida buy nambiro buy namaga nature ina video record ka pull up ne sambuto khara chappa male do smai taraga adu place your order na place order hojikta ina amu si video che ina semri mamang da ina video sigi video ama munnamme bako haidi thagat ken thagana ba ne youtube ta adu dadi amu hoi sida cash on delivery je mu yade adu hoji mu yare adu si play fare adu place or order jada sin namjalo adu adum lore ai gi sida le shipping to Rosan Flame Imphal Manipur smai tha place order ta wore ko se ai gi adu ka kar po de hoji ai gi lok tho se ka thala se amyam sina pambi bole ready smai ta photocopy ro aduga poche si Amazon ahan boy tar di aduju hairamo ai gi kanoda comment da ai video ji ahan manen adu ai video si je ai poche ji ka ki ban tu ni aina ka ki ba your order je sangani aina poche ka ko yenge hai tar di ai poche ka ki ban ta ni ko sa adu poche ka si ka podo si direct delivery to the ne yore adu ngasi si je mu ka chali jen myam khangla be ka ko ne do se ka thala ge mu tho ge si je aham be je je hoje lok tho ge cancel order ai je sangani cancel my reason pio go ai mistake that mistake oi re nesta ha id hire ko order created by mistake to ka kyu ne ka loi miam sing si pam yedi ka piro ai si link ji dai ai makha da hapchara mage adu apam re di ka piro se dai lại chú gì cái đồng ya cái nó xong ngali sih sige lại anh đi khen nó sang chứ hả sige cái gì ôi đó yellow đó lấy xin à cái gì anh đâu có gì anh đâu có gì anh mà chỉ nát ai ham cái gì cái gì yết cái gì một thằng là gì anh sini mai ngam hi sang si lai chu ya ja de si si cycle level da hap ko ne si po chini aduga si mu mutala si adu amma mu thale yas ngam bi sang si